ꯂꯝꯗꯝꯁꯤꯗ ꯏꯪ ꯇꯞꯄ ꯑꯃꯗꯤ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯦ ꯍꯥꯏꯗꯨꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤꯅ IDPꯁꯤꯡꯁꯤ ꯃꯈꯣꯏ ꯌꯨꯝꯁꯤꯡꯗ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯂꯕ IDPꯁꯤꯡꯅ ꯔꯥꯖꯚꯕꯟ ꯇꯝꯅ ꯂꯥꯛꯈꯤꯕ ꯔꯦꯂꯤ ꯑꯃ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯪꯂꯥ ꯋꯦꯁꯇꯔꯟ ꯒꯦꯠ ꯃꯌꯥꯗ ꯊꯠꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯊꯤꯡꯕ ꯑꯗꯨ ꯅꯝꯈꯥꯏꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯈꯤ꯫ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ IDPꯁꯤꯡ ꯑꯗꯨꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯕꯣꯏꯀꯣꯠ ꯇꯧꯏ, ꯃꯈꯣꯏꯒꯤ ꯐꯝꯐꯝ ꯊꯣꯛꯄ ꯔꯥꯏꯠ ꯍꯥꯟꯅ ꯐꯪꯍꯜꯂꯨ, ꯐꯦꯁꯇꯤꯚꯦꯜ ꯀꯣꯟꯅ ꯄꯥꯡꯊꯣꯛꯎ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥꯁꯨ ꯄꯥꯏꯅꯈꯤ꯫ IDPꯁꯤꯡ ꯔꯦꯂꯤ ꯑꯗꯨ ꯔꯥꯖꯚꯕꯟ ꯌꯧꯒꯗꯕ ꯃꯤꯇꯔ 200 ꯋꯥꯠꯂꯤꯉꯩ ꯀꯪꯂꯥ ꯋꯦꯁꯇꯔꯟ ꯒꯦꯠ ꯃꯌꯥꯗ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯊꯠꯇꯨꯅ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯑꯗꯨꯅ ꯀꯪꯂꯥ ꯒꯦꯠ ꯃꯃꯥꯡꯗ ꯐꯝꯖꯤꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯑꯃꯨꯛ ꯍꯟꯅ ꯃꯨꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯃꯨꯛꯅꯔꯕ ꯃꯇꯨꯡꯗ IDPꯁꯤꯡ ꯑꯗꯨ ꯃꯃꯥꯏ ꯂꯩꯔꯒ ꯎꯔꯤꯄꯣꯛꯂꯣꯝꯗ ꯍꯟꯈꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯂꯝꯖꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯏꯔꯣꯝ ꯑꯕꯨꯡ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯒ ꯑꯈꯟꯅꯅ ꯎꯅꯕꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ IDPꯁꯤꯡꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕꯗꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ IDPꯁꯤꯡ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕ ꯉꯝꯗ꯭ꯔꯒ ꯃꯇꯧ ꯀꯔꯝꯅ ꯆꯨꯔꯥꯆꯥꯟꯄꯨꯔ, ꯃꯣꯔꯦ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯗ ꯂꯥꯟꯖꯦꯟꯅꯈꯤꯕ IDPꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯍꯟꯖꯤꯜꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯦ ꯍꯥꯏꯗꯨꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯍꯟꯖꯤꯟꯅꯕ ꯁꯔꯀꯥꯔꯅ ꯊꯧꯔꯥꯡ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯅꯤ꯫ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯧꯕ ꯅꯨꯃꯤꯠ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 18ꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕꯗ IDPꯁꯤꯡ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ IDPꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯁꯤꯡ ꯑꯁꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯒꯦ꯫ ꯏꯖꯔꯦꯜꯒꯤ ꯀꯩꯁꯨꯝꯁꯪꯗ ꯆꯍꯤ 10 ꯍꯦꯟꯅ ꯊꯝꯂꯛꯈꯤꯕ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯂꯨꯆꯤꯡꯕ ꯃꯔꯋꯥꯟ ꯕꯔꯒꯣꯇꯤ ꯊꯥꯗꯣꯔꯛꯅꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯅꯦꯠꯋꯥꯔꯛꯁꯤꯡꯅ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯀꯦꯝꯄꯦꯟ ꯍꯧꯈꯤꯕ ꯑꯁꯤꯅ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯄꯤꯔꯛꯂꯤ꯫ ꯗꯤ ꯒꯥꯔꯖꯤꯌꯟꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯏꯖꯔꯦꯜꯒꯤ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯂꯨꯆꯤꯡꯕ ꯃꯔꯋꯥꯟ ꯕꯔꯒꯣꯇꯤ ꯊꯥꯗꯣꯔꯛꯅꯕ ꯋꯦꯁ ꯕꯦꯡꯛꯇ ꯂꯩꯕ ꯕꯔꯒꯣꯇꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯀꯦꯝꯄꯦꯟ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯗ UKꯒꯤ ꯀꯜꯆꯔꯦꯜ ꯑꯃꯗꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯅꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ UKꯒꯤ ꯀꯜꯆꯔꯦꯜ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯐꯤꯒꯔꯁꯤꯡ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯥꯒꯤ ꯆꯍꯤ 63 ꯁꯨꯈ꯭ꯔꯕ ꯂꯨꯆꯤꯡꯕ ꯑꯁꯤ ꯏꯖꯔꯦꯜꯒꯤ ꯀꯩꯁꯨꯝꯁꯪꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯅꯕ ꯒꯖꯥ ꯁꯤꯖꯐꯤꯌꯔꯒꯤ ꯈꯟꯅꯕ ꯑꯗꯨꯗ ꯌꯥꯎꯒꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯗꯤ ꯒꯥꯔꯖꯤꯌꯟꯅ ꯂꯧꯕ ꯑꯣꯄꯤꯅꯤꯌꯟ ꯄꯣꯜꯁꯤꯡꯗ ꯃꯔꯋꯥꯟ ꯕꯔꯒꯣꯇꯤ ꯑꯁꯤ ꯒꯖꯥ ꯑꯃꯗꯤ ꯋꯦꯁ ꯕꯦꯡꯛꯀꯤ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯈꯪꯅꯔꯤꯕ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯐꯤꯒꯔ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯔꯋꯥꯟ ꯕꯔꯒꯣꯇꯤ ꯊꯥꯗꯣꯔꯛꯅꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯆꯠꯊꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯦꯂꯝ ꯍꯣꯜꯅ ꯀ꯭ꯔꯤꯌꯦꯇꯤꯚ ꯗꯤꯕꯨꯠꯁ ꯐꯥꯎꯟꯗꯔꯒ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯐ꯭ꯔꯤ ꯃꯔꯋꯥꯟ ꯍꯥꯏꯅ ꯊꯥꯕ ꯑꯆꯧꯕ ꯄ꯭ꯔꯦ ꯀ꯭ꯂꯥꯛ ꯑꯃꯗꯤ ꯄꯣꯁꯇꯔꯁꯤꯡ ꯄꯥꯏꯗꯨꯅ ꯂꯟꯗꯟꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯦꯝꯄꯦꯟ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯂꯨꯆꯤꯡꯕ ꯃꯔꯋꯥꯟ ꯕꯔꯒꯣꯇꯤꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯤꯕ ꯋꯦꯁ ꯕꯦꯡꯛꯀꯤ ꯔꯃꯥꯂꯥ ꯃꯅꯥꯛꯇ ꯂꯩꯕ ꯀꯣꯕꯥꯔ ꯚꯤꯂꯦꯖꯇꯁꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯀꯌా ꯄꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯀꯦꯝꯄꯦꯟ ꯀꯌꯥ ꯆꯪꯁꯤꯟꯈꯤ꯫ ꯏꯖꯔꯦꯜꯅ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯀꯩꯁꯨꯝꯁꯪꯗ ꯆꯍꯤ 10 ꯍꯦꯟꯅ ꯊꯝꯖꯤꯜꯂꯛꯈꯤꯕ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤ ꯃꯤꯆꯝ 5 ꯍꯥꯠꯈꯤꯕꯒꯤ ꯊꯧꯔꯥꯡꯗ ꯆꯦꯟꯅꯩ ꯍꯥꯏꯗꯨꯅ ꯏꯖꯔꯦꯜꯅ ꯃꯔꯥꯜ ꯁꯤꯗꯨꯅ ꯊꯝꯖꯤꯟꯈꯤꯕꯅꯤ꯫ ꯏꯟꯇꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯌꯨꯅꯤꯌꯟꯅ ꯃꯃꯥꯡꯗ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯈꯤꯕ ꯑꯗꯨꯕꯨ ꯗꯤ ꯒꯥꯔꯖꯤꯌꯟꯅ ꯊꯝꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯆꯤꯡꯕ ꯑꯁꯤ ꯏꯖꯔꯦꯜꯅ ꯐꯥꯈꯤꯕ ꯑꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯔꯥꯜꯗꯒꯤꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯍꯃꯥꯁ ꯑꯃꯁꯨꯡ ꯒꯜꯐ ꯁ꯭ꯇꯦꯠꯁꯤꯡꯅ ꯂꯨꯆꯤꯡꯕ ꯑꯁꯤ ꯊꯥꯗꯣꯔꯛꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯈꯤꯗꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 19ꯗ ꯍꯃꯥꯁ ꯑꯃꯗꯤ ꯏꯖꯔꯦꯜꯒꯤ ꯃꯔꯛꯇ ꯁꯤꯖꯐꯤꯌꯔ ꯊꯝꯅꯗꯨꯅ ꯂꯥꯟꯐꯥ ꯀꯌꯥ ꯈꯨꯠꯁꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯃꯥꯁ ꯑꯃꯗꯤ ꯒꯜꯐ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯂꯨꯆꯤꯡꯕ ꯃꯔꯋꯥꯟ ꯕꯔꯒꯣꯇꯤ ꯊꯥꯗꯣꯔꯛꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯛꯅꯔꯛꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯂꯦꯁꯇꯥꯏꯟ ꯂꯨꯆꯤꯡꯕ ꯃꯔꯋꯥꯟ ꯕꯔꯒꯣꯇꯤ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯤꯠꯌꯦꯡꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯔꯤ꯫ ꯃꯔꯋꯥꯟ ꯕꯔꯒꯣꯇꯤ ꯊꯥꯗꯣꯔꯛꯈꯤꯕ ꯇꯥꯔꯒꯗꯤ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯐꯦꯛꯁꯟꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯏꯖꯔꯦꯜꯅ ꯑꯀꯤꯕ ꯐꯥꯎꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯂꯦꯕꯥꯅꯟꯒꯤ ꯀꯣꯅꯨꯡ ꯕꯩꯔꯨꯠꯇ ꯈꯥ ꯊꯪꯕ ꯁꯕ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯗ ꯏꯖꯔꯦꯜꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯛꯈꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯗ ꯖꯦꯕꯣꯂꯥ ꯂꯨꯞꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯍꯦꯗꯥꯝ ꯑꯂꯤ ꯇꯕꯥꯏꯕꯨ ꯍꯥꯠꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯦꯖꯕꯨꯂꯥꯅ ꯂꯃꯟ ꯈꯨꯝꯕꯒꯤ ꯆꯞ ꯆꯥꯕ ꯔꯥꯏꯠ ꯑꯗꯨ ꯂꯩ ꯍꯥꯏꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯑꯦꯇꯦꯛ ꯑꯃꯅꯤ, ꯃꯔꯝ ꯑꯗꯨꯅ ꯇꯥꯟꯖꯥ ꯆꯥꯕ ꯌꯦꯡꯂꯒ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯆꯞ ꯆꯥꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯦꯖꯕꯨꯂꯥꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃ ꯑꯣꯏꯔꯤꯕ ꯅꯥꯏꯝ ꯀꯥꯁꯤꯝꯅ ꯇꯦꯂꯤꯚꯤꯖꯟꯗ ꯄꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯥꯁꯤꯝꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ, ꯏꯔꯥꯟꯅ ꯁꯧꯒꯠꯄ ꯍꯤꯖꯕꯨꯂꯥ ꯂꯨꯞ ꯑꯁꯤꯅ ꯀꯨꯝꯖꯥ 2024ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯂꯩꯅꯈꯤꯕ ꯁꯤꯖꯐꯤꯌꯔ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯉꯥꯛꯁꯦꯟꯅ ꯂꯥꯛꯂꯤ, ꯃꯗꯨꯅ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯏꯖꯔꯦꯜꯒ ꯎꯪꯈꯠꯅꯗꯨꯅ ꯂꯩꯕ ꯑꯗꯨ ꯈꯨꯠ ꯊꯥꯅꯕ ꯑꯗꯨ ꯂꯦꯞꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯖꯔꯦꯜꯅ ꯆꯠꯊꯔꯛꯂꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯁꯤꯖꯐꯤꯌꯔ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯨꯒꯥꯏꯕꯅꯤ, ꯂꯣꯏꯅꯅ ꯍꯦꯖꯕꯨꯂꯥꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯍꯥꯠꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯂꯩꯍꯧꯔꯤꯕ ꯂꯨꯞ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯂꯃꯟ ꯁꯤꯡꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯁꯦꯡꯅ ꯊꯝꯈꯤ꯫
हौजी हौजी मखा ताना लेबानन लेरिबा मियाम अकीबा फावबगी चांग अदु हेंगलकली मखा ताना इजेगी लानसोकनाबु ओइरकपा याबगी तंजा अदु चाउन लई हाइनसु कासिमना फोंदोकी अमरोमदा इजरायलगी माइकैदगी थमलखिबा वफमदी सीजफियर लौथोखरबसु मदुदु सरुक यारिबा मयुकनाबु लुप अदुगी माइकैदगी मखा ताना इजरायलगी मिलिटरी अमदी अतोप ऑफिशियलसिंग अटैक तौबु ललोंग कया सिनबगी पाव फंगलकपा मतमदा मखोइगी माइकैदगी सीजफियरगी कांगलोल अदु चटनदना थबक अदु मपुंग फाना पांथोकनाबा ngamdana स्ट्राइक चथबदा kana amatna athingba pibi yaro haina wafam phongdokpadi leikhraban Gaza के conflict अदु हौजी हौजी लेपलिबा मरमना इजेगी लनमिसिंग अदुना हेजबुल्लागी माइकैरम अम कोनसिलकपदगी फिबम मसी याम लुसिलकली हिरम मसिदा यूएसए गी माइकैदगिसु इजेने लखुलकलिबा खोंथांसिंग अदुदा करिसु अथिंगबा पिबि वफम लेइत्रि हेना दु मतिंग पंगसिनबगी फिबमदा लैरि हाइना हिरम मसिगी मतंगदा कुपना खंगबा एक्सपर्टसिंगी माइकैदगी फोंदोकली Hamas militansiंग लुचिंग हेदम अली तबे तबाइब एसासिनेट तौखिब असिना हेजबुल्ला सिंग अमुक हन खुलाई पाइदना मखोतनपगी थबकनि हाइनसु पावो सिन मखातार अदियाला जेल लेब पाकिस्तान की हानगी प्राइम मिनिस्टर इमरान खान टेक्ट कायदन हिंगली हाइबगी चपचाब खुदम चंगदम पीगदबनी हाइना इमरान खान की मचानुपा कासिम खाना सेबा शरीफ लेंगाक अकनब डिमांड तौग्रे निंगसिंग बयाबदी इमरान खान की इमुंग मनुंग मियोसिंग इमरान खान उनहंदन लाखिब असिन मरम ओइरगा लाइबाक सिनब थुंग इमरान खान असी जेल द सिगी हाइबगी पाउ यामना कन्न पाकसन संदोरखिबनी मसागी चई 100 रोम सुरब इमरान खान अदियाला जेल मनुंग ओटपी नेबिरी हाइनसु पाकसन संदोरखि हौजिकसु सेबा शरीफ की लेंगांग इमरान खान गा इमुंग मनुंग मियोसिंग उनहन लेइत्रि इमरान खान जेल द लेगलिबसिंग असिगे थाना पुना नुमित 593 सुरे हाइरि माक उनहंदबदसु चयुल हमलोम हेनग्रे हाइनसु पाउ सिन मखाता यूएस की पार्लियामेंट एमपी सु ओइरिबी इल्हान उमरना अमेरिका की सिटीजन अमा ओइरबा मतुंगदसु मुस्लिम नुपी अमगी चटना कांगलोन मतुंग इना हिजाब छेद चादुना लेबा असी मिंचे थियनब अमदी हु कमसिनबगी थबक तौरे हाइना प्रेसिडेंट डोनाल्ड ट्रम्प अकनब मोंदी यानिंगदब फोंदोकरे डोनाल्ड ट्रम्प हुंदुना अमदी यानिंगदब फोंदोलिबा यूएस की पार्लियामेंट एमपी ओइरिबी इल्हान उमर हाइरिबा नुपी असि हौखिबा कुमजा सोल इसिमग चामापन मरफु निथोइदा सोमालियादा पोखिबन सोमालियादा चत्रकिब अकनब सिविल वार मरम ओइरगा कुमजा इसिमग चामापन मौद्रा मंगादा अमेरिका लाक्ट्रिंगेगी ममांगदा केनिया की रिफ्यूजी कैम्प अमद सही मरीरोम लेरमखी मदुगी मतुंगदा अमेरिका अमुक हलक्खी अदुबु लाइबक फबदगी मार्कसुकनगी सही मंगागी मनुंगदा हाइबदी कुमजा 2000 दा अमेरिका की सिटीजनशिप फंगखी यामना नहा ओइना अमेरिका की पॉलिटिक्स दा माइ पांग संसिलखिदुना हौखिबु कुमजा सो 2019 दा अमेरिका की एमपी ओइबा ngamlakkhibani मदुगी मतुंगदा महाक असि यामना ममिंग चलखिबगा लोइना मथंग मथंग भोट करक्तुना हौजी हौजी मक्सुम मरी रक्सुबु ओइना अमेरिका की पार्लियामेंट की एमपी अम ओइरिबन लोइना महाक असि अमेरिका की ममिंग लेरबा प्रोग्रेसिव लॉ मेकर अमसु ओइरिबन महाक रिपब्लिक पार्टी की लुचिंगबसिंग मयोक्तु यामना फजना वांगांग मंगम थौना लेबन पी अम ओइ अचुम वफम नत्य हाइनरबसु इल्हान उमरना अमेरिका की सिटीजन फंगनबगी दमक महाक मयामबग लोंगी हाइना फावबा मियाम ngang सकनखिब लेखिबन इल्हान उमरना रिपब्लिक पार्टी की मयोक्त अकनब मोंगदी यामना फजना तोइना ngang sakpa tabadagi Donald Trump na matam punamakta mahaki mayokta leiduna kayarak hana masagi horkpam Somalia da hankigdabani haibu wafam phawba toina phongdokpa leikiban Ilhan Umar nasu lanjilakiba sahi mari angang adu aikoi hujik natre America gi Donald Trump aibu kaidonungda tamthokpa ngambu hainasu mangna pongna pakhum pibu leikraban Asim Munir gi leadership makhada Pakistan army ba election semdok chodokpa tawi amadi makhogi luchingba amadi hanagi prime minister Imran Khan bu jail da phajindun adumuk thamliba masak nairiba political party am oiriba Pakistan Tehreek-e-Insaf PTI na sathiba drive ama chathari haina maral sikri haina report amana haire report asine makhata na hai Pakistan constitution gi anoba 29 sub amendment na Field Marshal Munir da shakti haina na ahen sahi manga gi gran piduna mahapu prosecution tawgadabagi punchi chupa karimata sokhandana lehenduna laibak asigi nuclear khulai mapung phana ba control tawi halibani maram masina हाइब लेबाक असि हक्थेंगना मिलिटरी की ओइब रूल तौबगी माइकैरोमदा अमुक हेन नक्सिलगली हाइन अखंग आइसिंग हाइनरी अमेरिकन न्यूज आउटलेट द क्रिश्चियन साइंस मॉनिटर द फोंग रिपोर्ट अमगी मतुंग इना फील्ड मार्शल मुनिरना पाकिस्तान दगी ngasi फावबगी ओइना इहान हानबो ओइबा चीफ ऑफ डिफेंस फोर्स ओइना सगोल से निमितम हाकी अनौबा फम पाइखिब मतमदा महाकना लेबाक असि ख्वाइदगी शक्ति लेरबा नुपा ओइना मागी स्टेटस सेसिनहनखिबन अनौबा थबक असि हंदक था असि द कॉन्स्टिट्यूशनल अमेंडमेंट अमा पार्लियामेंट पास तौख्रब मतुंग सेमखिबन मसिना फील्ड मार्शल मुनिरदा पाकिस्तान की ओइबा नेवी अमसुंग एयर फोर्स कंट्रोल तौरगनी अमदी महाकु पुंची चुपगी ओइना प्रोसिक्यूशन तौबदे ngakthoknana ग्रांट पीरी अदुबु मिंगदा असि अनौबु ओइरगसु पुवारी मसान अदुमक हंजिलकी हाइबगी ममी अमदी उरी
ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯁꯣꯛ 1994 ꯅꯤꯡꯈꯥ ꯇꯝꯕ ꯍꯦꯛ ꯐꯪꯕꯗꯒꯤ ꯄꯥꯀꯤꯁꯇꯥꯟ ꯑꯁꯤ ꯁꯤꯚꯤꯜ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤ ꯁꯥꯁꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯤꯂꯤꯇꯔꯤ ꯗꯤꯛꯇꯦꯇꯔꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯍꯤ 69 ꯐꯥꯔꯕ ꯄꯨꯋꯥꯔꯤꯒꯤ ꯃꯅꯨꯡꯗ ꯆꯍꯤ 63ꯗꯤ ꯍꯛꯊꯦꯡꯅꯅ ꯂꯩꯉꯥꯛꯂꯛꯈꯤ꯫ ꯑꯇꯣꯞꯄ ꯆꯍꯤ 95 ꯑꯃꯅ ꯃꯤꯂꯤꯇꯔꯤꯅ ꯒꯕꯔꯟꯃꯦꯟꯠ ꯁꯦꯝꯕ ꯑꯃꯗꯤ ꯊꯨꯒꯥꯏꯕ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯗꯨꯅ ꯏꯊꯤꯜ ꯄꯤꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯝꯖꯥ 2013ꯗ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯗ ꯃꯤꯈꯜ ꯇꯧꯗꯨꯅ ꯈꯜꯂꯕ ꯁꯤꯚꯤꯂꯤꯌꯟ ꯒꯕꯔꯟꯃꯦꯟꯠ ꯑꯃꯗꯒꯤ ꯁꯛꯇꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯁꯤꯟꯅꯕꯗꯨ ꯃꯍꯥꯛ ꯎꯕ ꯐꯪꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯟ ꯅꯦꯁꯟꯒꯤ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯏꯟꯗꯣꯅꯦꯁꯤꯌꯥ ꯑꯃꯗꯤ ꯊꯥꯏꯂꯦꯟꯗ ꯇꯝꯊꯤꯔꯕ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ 350 ꯍꯦꯟꯅ ꯁꯤꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯤ ꯀꯟꯕꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯀꯌꯥ ꯄꯥꯛ ꯁꯟꯅ ꯆꯠꯊꯔꯤ꯫ ꯇꯝꯊꯤꯔꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯁꯨꯃꯥꯇ꯭ꯔꯥ ꯑꯥꯏꯂꯦꯟꯗ ꯃꯤꯑꯣꯏ 100 ꯍꯦꯟꯅ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡ ꯑꯁꯤ ꯈꯔ ꯍꯟꯊꯔꯛꯈꯤꯕꯗꯒꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯍꯟꯗꯛ ꯆꯥꯎꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯊꯥꯏꯂꯦꯟꯗ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯁꯤꯗ ꯇꯝꯊꯤꯔꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯗꯤ ꯆꯤꯡ ꯅꯤꯡꯈꯥꯏꯗꯨꯅ ꯃꯤꯑꯣꯏ 350 ꯍꯦꯟꯅ ꯁꯤꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯗꯨꯅ ꯏꯟꯗꯣꯅꯦꯁꯤꯌꯥ, ꯊꯥꯏꯂꯦꯟꯗ ꯑꯃꯗꯤ ꯃꯂꯦꯁꯤꯌꯥꯗ ꯆꯥꯎꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕ ꯃꯤꯌꯥꯝꯗ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯁꯤꯡꯅ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯂꯩꯕꯥꯛ ꯑꯍꯨꯝ ꯑꯁꯤꯗ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯨꯈꯤꯕ ꯑꯀꯟꯕ ꯅꯣꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯁꯣꯛꯍꯟꯈꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯁꯤꯈꯤꯗꯨꯅ ꯀꯌా ꯑꯃꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯍꯟꯗ꯭ꯔꯤ꯫ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯁꯨꯃꯥꯇ꯭ꯔꯥ ꯑꯥꯏꯂꯦꯟꯗ ꯍꯟꯗꯛ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯣꯛꯍꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤ ꯀꯟꯕꯁꯤꯡꯅ ꯃꯤꯑꯣꯏ 100ꯒꯤ ꯃꯊꯛꯇ ꯊꯤꯕ ꯐꯪꯗ꯭ꯔꯤꯕ ꯑꯗꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ꯫ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯗꯤ ꯆꯤꯡ ꯅꯤꯡꯈꯥꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 300ꯒꯤ ꯃꯊꯛꯇ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯗꯤꯖꯥꯁꯇꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯦꯖꯦꯟꯁꯤꯅ ꯐꯣꯡꯗꯣꯔꯛꯄ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯔꯊ ꯁꯨꯃꯥꯇ꯭ꯔꯥꯗ ꯃꯤꯑꯣꯏ 113 ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯑꯦꯆꯦ ꯄ꯭ꯔꯣꯚꯤꯟꯁꯇꯁꯨ ꯃꯤꯑꯣꯏ 35 ꯁꯤꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯑꯀꯟꯕ ꯏꯁꯤꯡ ꯏꯆꯥꯎ ꯃꯥꯌꯣꯛꯅꯈꯤꯕꯒ ꯂꯣꯏꯅꯅ ꯁꯥꯏꯀ꯭ꯂꯣꯟ ꯗꯦꯇꯋꯥꯒꯤ ꯑꯀꯟꯕ ꯁꯥꯐꯨꯅ ꯍꯨꯝꯖꯤꯜꯂꯛꯄꯗꯒꯤ ꯃꯤꯑꯣꯏ 112 ꯁꯤꯍꯟꯈꯤꯕꯒ ꯂꯣꯏꯅꯅ 160 ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯇꯝꯊꯤꯔꯕ ꯏꯁꯤꯡ ꯏꯆꯥꯎ ꯃꯥꯌꯣꯛꯅꯈꯤꯕ ꯑꯃꯗꯤ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯀ ꯂꯣꯏꯅꯅ ꯁꯥꯏꯀ꯭ꯂꯣꯟ ꯗꯦꯇꯋꯥꯒꯤ ꯆꯩꯊꯦꯡ ꯐꯪꯕꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯛ ꯑꯋꯥꯕꯅ ꯈꯝ ꯊꯦꯡꯅ ꯃꯥꯌꯣꯛꯅꯍꯜꯂꯤ꯫